ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯌꯥꯍꯧ ꯉꯟꯕꯤ ꯁꯥꯗꯨꯅ ꯊꯥꯔꯣ ꯃꯈꯨꯠꯇ ꯅꯨꯔꯥ ꯄꯥꯏ꯫ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗꯣ ꯍꯩꯗꯨꯅ ꯃꯆꯤꯟꯗꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯏꯁꯩ ꯁꯛꯇꯨꯅ ꯋꯥꯏ ꯇꯩꯔꯤ꯫ ꯌꯨꯝꯁꯤꯗ ꯃꯧ ꯑꯅꯤ ꯂꯩ, ꯃꯍꯥꯛꯅ ꯃꯧ ꯑꯍꯜꯅꯤ꯫ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯍꯧꯅꯁꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯕꯛꯇ ꯌꯥꯝꯅ ꯂꯧꯇꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯔꯣ ꯃꯥꯒꯤꯁꯨ ꯃꯁꯤꯡ ꯑꯃ ꯂꯩꯖꯩ꯫ ꯌꯨꯝꯒꯤ ꯊꯕꯛ ꯇꯪꯈꯥꯏ ꯍꯦꯛꯇ ꯈꯥꯏꯗꯣꯛꯏ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯁꯠ-ꯁꯠ ꯇꯧꯖꯩ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯑꯁꯤ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯏꯁꯩ ꯁꯨꯔꯗꯨꯁꯨ ꯅꯤꯡꯊꯤꯅ ꯃꯥꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯅꯦꯝꯈꯠ ꯑꯃꯨꯛ ꯋꯥꯡꯈꯠ ꯇꯧꯗꯨꯅ ꯁꯛꯂꯤ꯫ ꯌꯥꯍꯧꯗꯅ ꯍꯤꯞꯂꯝꯕ ꯂꯩꯅ ꯃꯄꯥꯜꯗ ꯃꯆꯦ ꯏꯕꯦꯝꯃꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯒ ꯇꯥꯕꯗ ꯃꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯦ꯫ ꯇꯥꯅꯤꯡꯗꯕꯅ ꯃꯍꯥꯛ ꯂꯣꯏꯔꯦ꯫ ꯀꯥꯟꯅꯔꯣꯏ ꯈꯟ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯏ꯫ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯗꯨꯅ ꯏꯁꯩ ꯁꯛꯂꯤꯕꯤ ꯃꯆꯦꯕꯨ ꯎꯏ꯫ ꯃꯆꯤꯟꯗꯨꯗ ꯍꯥꯏꯖꯩ, "ꯏꯁ, ꯃꯥ ꯃꯉꯥꯏꯔꯦ ꯊꯕꯛ ꯐꯔꯤꯁꯤ, ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯇꯨꯃꯤꯟꯅ ꯇꯧꯗꯦꯕ." ꯅꯥꯀꯣꯏꯅꯕ ꯋꯥꯉꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣ ꯈꯣꯡꯂꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯇꯥꯅꯤꯡꯗꯕꯅ." ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯥꯔꯣ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯩꯅꯥꯁꯨ ꯃꯁꯦꯟ ꯃꯃꯥꯏꯗꯨ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯃꯥꯏꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ, "ꯍꯧꯗꯣꯡꯒꯨꯝꯕ ꯀ꯭ꯋꯥꯛꯀꯨꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩꯗꯤ ꯀꯌꯥ ꯇꯥꯕ ꯍꯩꯅꯗꯦꯕ, ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯖꯅꯤꯡꯗꯦ꯫ ꯅꯥꯀꯣꯡ ꯀꯥꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯏꯕꯨ ꯇꯥꯔꯕ꯭ꯔꯥ ꯀꯩꯅꯣ?" ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯔꯣ ꯊꯛ ꯍꯦꯛ ꯁꯥꯎꯒꯠꯂꯤ꯫ ꯃꯥꯅ ꯍꯥꯏ, "ꯍꯦ ꯑꯉꯥꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯏꯁ, ꯑꯩꯒꯤ ꯈꯣꯟꯖꯦꯜꯕꯨ ꯍꯧꯗꯣꯡꯒꯤ ꯈꯣꯟꯖꯦꯜ ꯀꯥꯏꯅ." ꯃꯁꯤꯗ ꯂꯩꯅꯥꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯩꯅꯣ ꯏꯆꯦ, ꯑꯩꯕꯨ ꯏꯆꯦꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ." "ꯍꯣ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯇꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏꯅ ꯍꯥꯏꯖꯕ." "ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯉꯣꯟꯗꯅꯤ." "ꯃꯗꯨ ꯅꯁꯥꯅꯗꯤ ꯈꯪꯖꯕ ꯑꯣꯏꯔꯦ." ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯇꯨꯅ, "ꯍꯦ ꯑꯉꯥꯡ, ꯅꯪꯅꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯅꯨ. ꯑꯩꯁꯤꯅ ꯊꯛꯀꯦ ꯑꯍꯟꯅꯤ, ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯏꯁ, ꯀꯩꯅꯣꯝꯅꯤꯅ ꯏꯆꯦꯗꯤ." "ꯆꯨꯝꯅ ꯆꯨꯝꯅ ꯂꯩꯅꯁꯤ ꯀꯣ, ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯨ." "ꯍꯣ, ꯁꯛꯂꯤꯕ ꯏꯁꯩꯗꯨ ꯇꯥꯅꯤꯡꯗꯤꯌꯦ ꯁꯦ, ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ. ꯀꯅꯥꯅ ꯇꯥꯅꯤꯡꯅꯤ ꯍꯥꯏꯗꯅ ꯁꯛꯂꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯥꯔꯣꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ, "ꯍꯣ, ꯁꯛꯂꯤꯕꯅꯤ ꯀꯩꯅꯣ, ꯑꯌꯨꯛ ꯉꯟꯇꯥ ꯏꯪ ꯏꯪ ꯂꯥꯎꯔꯤꯉꯩ ꯑꯁꯤꯗ ꯈꯅꯥꯎ ꯑꯁꯦ ꯐꯨꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯁꯨꯔ ꯁꯦꯝꯃꯤꯕ, ꯁꯛꯇ ꯌꯥꯗꯕ." "ꯍꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯇꯥꯖꯅꯤꯡꯗꯕ. ꯇꯥꯅꯤꯡꯗꯕ ꯍꯥꯏꯕꯕꯨ ꯁꯦ, ꯏꯅꯥꯁꯦ ꯄꯪꯅꯤ, ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯖꯅꯤꯡꯗꯦ." "ꯇꯥꯅꯤꯡꯗꯕ ꯅꯪ ꯇꯥꯔꯨꯅꯨꯅ, ꯅꯉꯣꯟꯗ ꯇꯥꯎꯁꯨ ꯍꯥꯏꯈꯤꯗꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯁꯛꯈꯤꯒꯗꯧꯔꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯁꯩ ꯍꯦꯛꯇ ꯁꯛꯄ ꯍꯧꯏ꯫ ꯂꯩꯅꯥ ꯃꯥꯅ ꯍꯥꯏꯔꯕꯃꯛꯇꯗ ꯃꯥꯒꯤ ꯃꯁꯦꯟꯅ ꯑꯁꯨꯝꯅꯒ ꯎꯁꯤꯠꯇꯅ ꯑꯃꯨꯛꯀ ꯏꯁꯩ ꯁꯛꯆꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯍꯦꯟꯅ ꯈꯪꯁꯥꯎ ꯁꯥꯎꯔꯤ꯫ "ꯍꯦ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ, ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯂꯣꯏꯀꯨꯝ ꯂꯣꯏꯀꯥ ꯏꯁꯩꯗꯣ ꯈꯤꯠ ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯃꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕ ꯏꯁꯩꯔꯣ? ꯁꯛꯀꯦ ꯍꯥꯏꯔꯒꯅ ꯑꯔꯥꯡꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯁꯩ ꯁꯛꯎꯅꯦ." "ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯈꯨꯅꯨꯡ ꯏꯁꯩꯗ ꯉꯥꯎꯖꯩꯌꯦ. ꯐꯖꯈ꯭ꯔꯦ. ꯁꯩꯍꯦꯛ ꯁꯩꯗ ꯑꯣꯟꯊꯣꯛꯅꯕꯨ ꯀꯜꯂꯛꯆꯈ꯭ꯔꯦꯗ. ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯃꯤꯗꯤ ꯃꯩꯇ꯭ꯔꯕꯥꯛꯁꯤꯗ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅꯕ ꯂꯩꯔꯣꯏꯗ. ꯀꯗꯥꯏꯗꯒꯤ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯏꯁꯩꯅꯦ ꯀꯥꯏꯅ. ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ. ꯁꯨꯔ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯁꯣꯏꯔꯣꯏꯀꯣ." "ꯍꯦ, ꯀꯩ ꯋꯥꯇꯥꯅꯣ ꯅꯪꯒꯤꯗꯣ? ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯍꯥꯏꯕꯅꯤ?" ꯁꯨꯛꯇꯣꯛꯇꯨꯅ, "ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ. ꯁꯛꯀꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗꯅꯣ ꯃꯤꯅ ꯇꯥꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗꯅꯦ ꯆꯠꯂꯒ ꯁꯛꯄꯤꯔꯨꯔꯣ ꯍꯥꯏꯕ." "ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯤꯅ ꯇꯥꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯂꯨꯒꯗꯧꯔꯤꯕ? ꯍꯣ, ꯑꯩꯅ ꯊꯕꯛ ꯇꯧꯅ ꯏꯁꯩ ꯁꯛꯂꯤꯕꯁꯦ, ꯏꯁꯩ ꯉꯪꯂꯤꯕꯁꯦ ꯂꯦꯝꯅ ꯁꯛꯄ ꯅꯠꯇꯦ. ꯑꯩꯒꯤ ꯈꯣꯏꯊꯨꯝꯅꯔꯕ, ꯅꯨꯡꯁꯤꯔꯕ, ꯐꯖꯔꯕ ꯁꯨꯔꯁꯦ ꯃꯤꯌꯥꯝꯗ ꯇꯥꯍꯟꯒꯦ ꯇꯧꯔꯤꯕ." "ꯍꯔꯦ, ꯅꯣꯛꯇꯧꯗ ꯉꯥꯏꯗꯀꯣ ꯑꯩꯗꯤ. ꯏꯁ, ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯅ ꯈꯣꯡꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯕꯨ ꯃꯤꯉꯣꯟꯗ ꯇꯥꯍꯟꯅꯤꯡꯂꯤꯕ ꯀꯥꯏ? ꯍꯣꯏ ꯏꯆꯦ, ꯈꯔ ꯑꯗꯨꯝ ꯏꯀꯥꯏꯌꯨꯗ. ꯑꯩ ꯍꯧꯖꯤꯛ ꯅꯍꯥꯟꯅ ꯂꯩꯀ꯭ꯔꯛ ꯑꯍꯣꯕ ꯑꯃꯗ ꯐꯠ ꯆꯣꯡꯁꯤꯜꯂꯒ ꯁꯤꯈ꯭ꯔꯅꯤꯅꯦ." "ꯅꯕꯦꯝꯃꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯤꯖꯔꯨꯗꯣꯏꯕ? ꯁꯦ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯏꯁꯩ ꯁꯛꯄꯤ, ꯁꯛꯇ ꯆꯨꯗꯁꯨ ꯋꯥꯠꯇꯕꯤ ꯊꯥꯔꯣ ꯍꯥꯏꯅ ꯏꯃꯤꯡ ꯑꯁꯦ ꯀꯥꯏꯀꯩ ꯆꯠꯂꯤꯕꯅꯤ. ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯈꯪꯕꯤꯔꯝꯂꯣꯏ, ꯇꯥꯕꯤꯔꯝꯂꯣꯏꯅꯦ." "ꯍꯣ, ꯑꯗꯨꯒꯨꯝꯕ ꯇꯥꯅꯕ ꯑꯩꯒꯤꯗꯤ ꯏꯅꯥ ꯄꯥꯟꯗꯦ." "ꯏꯁ, ꯅꯪꯕꯨ ꯐꯥꯎꯔꯤꯕ, ꯈꯣꯟꯖꯦꯜ ꯁꯛꯇꯥꯗꯨꯗ ꯐꯥꯎꯔꯤꯕ." "ꯐꯥꯎꯔꯦ, ꯐꯥꯎꯔꯗꯤ ꯐꯥꯎꯔꯦ. ꯑꯩꯃꯨꯛ ꯐꯥꯎꯕ ꯅꯨꯄꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦ."
ꯑꯁꯦꯡꯕꯃꯛꯅꯤ ꯍꯥꯏꯕ ꯌꯥꯏ ꯊꯥꯔꯣ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯍꯩ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯕꯨꯗ ꯇꯥꯟꯅꯩ ꯃꯥꯒꯤ ꯈꯨꯅꯨꯡ ꯁꯩꯁꯛꯂꯣꯟ ꯀꯌꯥ ꯄꯥꯟꯊꯣꯏꯕꯤ ꯁꯩꯊꯥꯔꯣꯟ ꯐꯋꯣꯏꯕꯤ ꯁꯩꯊꯥꯔꯣꯟ ꯃꯈꯜ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯉꯥꯎꯅꯩ ꯂꯩꯅꯥ ꯃꯁꯦꯅ ꯍꯦꯟꯖꯤꯜꯂꯛꯄ ꯋꯥꯉꯥꯡ ꯉꯥꯡꯂꯛꯄꯗꯨꯗ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯖꯔꯤ ꯊꯨꯠ ꯂꯥꯎꯕ ꯏꯁꯩ ꯈꯔ ꯁꯛꯂꯒ ꯐꯥꯎꯔꯤꯕꯁꯦ ꯑꯩ ꯃꯉꯥꯏꯔꯕꯅꯤꯗꯀꯣ ꯍꯥꯏꯅ ꯂꯩꯊꯣꯛꯄꯅꯗꯤ ꯈꯛ ꯌꯥꯔꯣꯏ ꯁꯦꯁꯦ ꯅꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯁꯥꯊꯦꯛ ꯑꯁꯤꯗ ꯑꯍꯜꯗꯒꯤ ꯑꯉꯥꯡ ꯐꯥꯎꯕ ꯁꯨꯝꯂꯤꯕ ꯑꯩꯒꯤ ꯖꯒꯣꯏ ꯎꯕꯗ ꯉꯥꯎꯅꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒꯤ ꯃꯊꯃꯣꯏꯕꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯕ ꯉꯝꯕ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯕꯨ ꯁꯨꯝꯕ ꯉꯝꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯂꯩꯅꯥꯅꯤ ꯂꯩꯅꯥ ꯏꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯒꯣꯏ ꯈꯔ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯄꯪꯁꯥ ꯍꯦꯛ ꯁꯥꯖꯤꯜꯂꯒ ꯃꯤꯒꯤ ꯊꯃꯣꯏ ꯁꯨꯝꯃꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯁꯨꯝꯃꯦꯕꯨ ꯁꯨꯝꯃꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯊꯥꯖꯗ꯭ꯔꯒ ꯍꯌꯦꯡ ꯑꯩꯒꯤ ꯖꯒꯣꯏꯒꯤ ꯁꯩꯐꯝ ꯑꯃ ꯂꯩꯌꯦ ꯅꯃꯤꯠꯇꯣ ꯄꯦꯠ ꯌꯦꯡꯖꯔꯨ ꯂꯥꯛ ꯍꯣꯏ ꯌꯦꯡꯖꯅꯤꯡꯗꯦ ꯃꯗꯨ ꯌꯦꯡꯂꯒ ꯃꯤꯠ ꯅꯥꯅꯤ ꯏꯕꯦꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯥꯡꯕꯗꯅꯦ ꯁꯦꯜ ꯑꯃꯨꯛ ꯇꯤꯡꯅꯅꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯏꯆꯦꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯖꯔꯤꯕ ꯍꯣ ꯅꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯒꯣꯏꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯏꯁꯩ ꯖꯒꯣꯏꯁꯤꯒ ꯈꯛ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯖꯒꯣꯏ ꯏꯁꯩ ꯃꯁꯤꯒꯨꯝꯅ ꯐꯖꯕꯗꯤꯅꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯅꯤꯌꯦꯛ ꯁꯨꯅ ꯂꯩꯔꯝꯃꯣꯏ ꯏꯁ ꯈꯪꯕꯤꯔꯦꯗ ꯑꯣꯟꯊꯣꯛꯅ ꯈꯪꯁꯅꯥꯅꯤꯀꯣ ꯇꯨ ꯌꯦꯡꯖꯧ ꯅꯃꯥꯃꯛꯇꯨꯗ ꯑꯩ ꯁꯥꯗꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯊꯕꯛ ꯃꯄꯥ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯠꯇꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯃꯥꯅ ꯍꯩꯖꯕ ꯃꯥꯅ ꯌꯥꯝꯅ ꯁꯥꯕ ꯖꯒꯣꯏ ꯃꯈꯜ ꯑꯃ ꯍꯦꯛꯇ ꯁꯥꯏ ꯊꯥꯔꯣꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯀꯗꯥꯏꯗ ꯁꯥꯔꯨꯁꯣ ꯍꯣꯏ ꯌꯦꯡꯗꯕ ꯌꯥꯔꯣꯏꯌꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯖꯒꯣꯏ ꯈꯨꯠꯁꯥꯁꯦ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯔꯝꯈꯤꯔꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠꯇꯣ ꯊꯤꯠꯅ ꯌꯦꯡꯉꯨ ꯊꯥꯔꯣꯅ ꯊꯥꯏꯅꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯏꯁꯩ ꯈꯨꯅꯨꯡ ꯖꯒꯣꯏꯗ ꯂꯨꯞꯆꯕꯅꯤ ꯑꯗꯨꯒ ꯂꯩꯅꯥꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯁꯩ ꯖꯒꯣꯏꯗ ꯇꯥꯎꯕꯅꯤ ꯈꯨꯅꯨꯡ ꯏꯁꯩ ꯖꯒꯣꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯅꯤ ꯃꯁꯦꯅ ꯋꯥ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯊꯑꯣꯏꯅ ꯃꯥꯅ ꯃꯁꯦꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯑꯗꯨ ꯁꯥꯕꯅꯤ ꯂꯩꯅꯥ ꯃꯊꯕꯥꯛ ꯑꯗꯨ ꯅꯤꯛꯇꯨꯅ ꯖꯒꯣꯏ ꯍꯦꯛꯇ ꯁꯥꯕ ꯍꯧꯏ ꯃꯗꯨꯕꯨ ꯎꯕꯗ ꯊꯥꯔꯣ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯍꯩꯃ ꯅꯤꯛꯑꯦ ꯃꯊꯕꯥꯛ ꯀꯥꯏꯁꯤ ꯍꯦꯛꯇ ꯅꯤꯛꯑꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯩꯃ ꯁꯥꯏꯌꯦ ꯑꯗꯨꯝ ꯑꯁꯤꯕꯨ ꯖꯒꯣꯏꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯁꯥꯏꯌꯦ ꯏꯃꯥ ꯏꯄꯦꯝꯃ ꯇꯨꯀꯠꯆꯩꯅꯦꯍꯦ ꯂꯩꯅꯥꯅ ꯖꯒꯣꯏ ꯁꯥꯅ ꯅꯩꯗ꯭ꯔꯣ ꯌꯦꯡꯖꯧ ꯅꯃꯤꯠꯇꯨ ꯄꯦꯟꯅ ꯅꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯄꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯁꯤ ꯅꯤꯡꯀꯥꯏꯁꯦ ꯍꯦꯛꯇ ꯅꯤꯛꯁꯤꯟꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯅꯤꯛꯁꯤꯜꯂꯤ ꯊꯥꯔꯣꯗꯨ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯌꯩꯖꯔꯤ ꯅꯤꯛꯑꯦ ꯃꯅꯤꯡꯀꯥꯏꯁꯦ ꯍꯦꯛꯇ ꯅꯤꯛꯑꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯗ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝꯅ ꯃꯤꯠ ꯅꯥꯏꯀꯣ ꯑꯁꯤꯕꯨ ꯅꯨꯄꯤꯅꯦ ꯇꯧ ꯌꯥꯝ ꯉꯝꯕꯤ ꯅꯣꯏꯁꯤ ꯍꯩꯖꯕ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯏꯁ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯥꯔꯣꯁꯨ ꯁꯥꯎꯕ ꯑꯃ ꯌꯥꯎꯅ ꯅꯪꯒꯤ ꯌꯦꯡꯕꯗ ꯃꯔꯤꯡ ꯃꯔꯥꯡꯕ ꯖꯒꯣꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯑꯩꯁꯦ ꯏꯁꯩ ꯁꯛꯄꯤꯅꯦ ꯏꯁꯩ ꯁꯛꯄꯤ ꯑꯗꯨꯁꯨ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ ꯈꯨꯅꯨꯡ ꯏꯁꯩ ꯑꯁꯤꯗ ꯖꯒꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩ ꯑꯃꯨꯛ ꯇꯧꯒꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯃꯨꯛ ꯁꯨꯃꯥꯡꯗꯨꯗ ꯍꯦꯛꯇ ꯏꯁꯩ ꯉꯪꯕ ꯍꯧꯏ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯋꯥꯡꯅ ꯍꯦꯛꯇ ꯁꯛꯏ ꯃꯈꯨꯠ ꯃꯁꯥꯗꯨꯁꯨ ꯌꯥꯎꯕ ꯍꯧꯔꯤ ꯏꯁꯩ ꯑꯣꯏꯅ ꯁꯤꯡꯒꯦꯜ ꯁꯤꯡꯃꯥꯕꯨ ꯁꯩꯊꯥꯗꯨꯅ ꯁꯨꯔ ꯆꯤꯡꯗꯨꯅ ꯁꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯅ ꯂꯩꯅꯥ ꯃꯥꯅ ꯁꯥꯔꯤꯕ ꯅꯤꯛꯂꯤꯕ ꯖꯒꯣꯏ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯤ ꯃꯁꯦꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯅ ꯃꯥꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯁꯥꯐꯝ ꯑꯃ ꯈꯪꯍꯟꯗ꯭ꯔꯤ ꯃꯥꯅ ꯆꯞ ꯂꯦꯞꯇꯨꯅ ꯀꯩ ꯏꯁꯩꯅꯣ ꯑꯗꯨꯒꯨꯝꯕ ꯏꯁꯩꯗꯣ ꯁꯛꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯁꯛꯑꯦ ꯑꯗꯨꯝ ꯑꯉꯥꯎꯕꯤ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ ꯑꯉꯥꯎꯕꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯆꯤꯡꯉꯦ ꯁꯨꯔꯒꯥꯁꯤ ꯋꯥꯡ ꯍꯦꯛꯇ ꯆꯤꯡꯉꯦ ꯃꯈꯧꯔꯤ ꯎꯇꯣꯡꯒꯁꯦ ꯁꯨꯔ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯥꯏꯊꯣꯛꯄ ꯇꯥꯔꯦꯅꯦꯍꯦ ꯊꯥꯔꯣꯅ ꯅꯤꯡꯉꯣꯜꯅ ꯃꯣꯂꯥꯡ ꯑꯣꯏꯅ ꯁꯦꯝꯅ ꯂꯩ ꯀꯣꯔꯧ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯥꯏꯕꯤ ꯂꯩꯆꯤꯜ ꯃꯥꯟꯕꯤ ꯂꯩ ꯍꯣ ꯁꯤꯅꯧꯋꯣ ꯁꯤꯅꯧ ꯂꯁꯤꯡ ꯃꯆꯨꯅ ꯑꯉꯧꯕꯤ ꯐꯖꯩꯗꯀꯣ ꯅꯪꯒꯤ ꯅꯁꯛ ꯑꯁꯤ ꯂꯩꯅꯥꯗꯤ ꯃꯁꯦꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤ ꯁꯛꯂꯛꯀꯅꯨ ꯍꯥꯏꯕꯅꯦ ꯅꯪꯒꯤ ꯏꯁꯩꯗꯣ ꯍꯩꯃꯥ ꯁꯛꯑꯦ ꯑꯗꯨꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯥꯀꯣꯡꯒꯥꯏꯁꯦ ꯄꯪꯕ ꯁꯣꯏꯗ꯭ꯔꯦ ꯃꯁꯤ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯌꯥꯝ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯀꯣꯛ ꯑꯁꯤꯗ ꯅꯨꯔꯥ ꯆꯐꯨꯁꯤꯅ ꯊꯣꯝꯅꯤꯀꯣ ꯊꯥꯔꯣ ꯆꯞ ꯂꯦꯞꯇꯨꯅ ꯀꯝꯗꯧꯏ ꯁꯛꯂꯦꯗꯅ ꯐꯖꯈ꯭ꯔꯦꯕꯨ ꯑꯩꯒꯤ ꯈꯣꯟꯁꯦ ꯁꯤꯟꯇꯥꯛꯄꯤ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯈꯣꯜ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯦꯛ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯐꯖꯕ ꯈꯣꯜ ꯏꯁꯩ ꯑꯁꯤꯗ ꯃꯤ ꯈꯔꯗꯤ ꯉꯥꯎꯅꯔ ꯃꯥꯜꯂꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯅꯪꯒꯤ ꯊꯨꯠ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯗ ꯑꯩꯅ ꯉꯥꯎꯗꯣꯏꯕ ꯉꯥꯎ ꯇꯥꯕꯗꯤ ꯀꯩꯅꯣ ꯉꯥꯎꯖꯗ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯁꯩ ꯇꯥꯕ ꯑꯩ ꯁꯪꯗꯦ
ꯑꯩꯈꯣꯏ ꯊꯧ ꯌꯥꯝ ꯆꯤꯜꯂꯤ ꯍꯌꯦꯡ ꯖꯒꯣꯏꯒꯤꯅꯦ ꯁꯩꯐꯝ ꯂꯩꯌꯦ ꯀꯥꯟꯅꯗꯦ ꯖꯒꯣꯏꯗꯨꯝ ꯑꯧꯔꯥꯏꯒꯦꯗ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯔꯛꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗ ꯊꯥꯔꯣꯅ ꯍꯦ ꯁ꯭ꯋꯥꯏꯗ ꯁꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪꯅ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯔꯒꯅ ꯅꯈꯣꯏ ꯀꯥꯗ ꯑꯥꯗ ꯁꯥꯖꯔꯨꯁꯣ ꯆꯠꯂꯣ ꯀꯩꯅꯣ ꯖꯒꯣꯏ ꯁꯥꯕꯕꯨ ꯀꯥ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯃꯄꯥꯜꯁꯤ ꯁꯥꯗꯣꯏꯕ ꯁꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯦꯡꯅꯤꯡꯗꯦ ꯆꯨꯝꯅ ꯁꯥꯕ ꯖꯒꯣꯏ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯊꯕꯥꯛ ꯑꯃꯨꯛ ꯅꯤꯛ ꯃꯅꯤꯡ ꯑꯃꯨꯛ ꯅꯤꯛ ꯑꯁ ꯇꯨꯀꯠꯆꯩ ꯑꯣ ꯁꯤꯅꯦ ꯃꯁꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯥꯈꯪ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯆꯍꯤ 12, 12, 12, 14 ꯃꯁꯤꯒꯤ ꯑꯁꯨꯝ ꯄꯥꯈꯪ ꯁꯥꯔꯤ ꯐꯥꯎꯕꯅ ꯉꯥꯎꯅꯔꯤꯕꯁꯦ ꯑꯩꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛꯁꯨ ꯎꯕꯗ ꯃꯇꯤꯟ ꯇꯥꯗꯕ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯕ ꯖꯥꯠ ꯅꯠꯇꯦꯗ ꯏꯁ ꯂꯦꯝꯖꯔꯦꯍꯦ ꯅꯪ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯝꯖꯔꯦ ꯍꯣ ꯁꯅꯥ ꯏꯕꯦꯝꯃ ꯁꯦꯁꯦ ꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯃꯥꯏ ꯄꯥꯜꯂꯤꯁꯦ ꯏꯀꯥꯏꯕ ꯈꯪꯅꯅꯕꯅꯤꯅꯦꯍꯦ ꯍꯣ ꯏꯀꯥꯏꯗꯧꯔꯤꯕꯁꯦ ꯑꯩ ꯅꯠꯇꯤꯌꯦ ꯏꯆꯦꯅꯤ ꯏꯆꯦ ꯏꯁ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯈꯨꯅꯨꯡ ꯏꯁꯩ ꯑꯃ ꯁꯛꯆꯤꯜꯂꯒ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯐꯥꯎꯔꯤꯕꯁꯦ ꯀꯥꯏꯅ ꯅꯣꯛꯆꯅꯤꯡꯉꯤꯗꯀꯣ ꯍꯦ ꯑꯉꯥꯡ ꯅꯪꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ ꯌꯥꯝꯅ ꯏꯃꯨꯡ ꯆꯪꯍꯧꯔꯣ ꯅꯪ ꯑꯩꯈꯣꯏꯗ ꯍꯌꯦꯡꯒꯤ ꯖꯒꯣꯏ ꯑꯧꯔꯥꯏꯈꯤꯅꯤ ꯌꯦꯅꯈꯥ ꯃꯅꯤꯡꯗꯔ ꯀꯗꯥꯏꯗꯣꯝ ꯆꯠꯂꯒꯅꯦ ꯅꯪ ꯃꯤ ꯎꯁꯨ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯃꯤꯔꯦꯝꯅꯒ ꯂꯥꯎꯅꯔꯤꯉꯩ ꯋꯥꯏꯁꯤ ꯇꯩꯗꯦꯗ ꯉꯁꯥꯏꯅ ꯇꯩꯖꯔꯗꯤ ꯂꯣꯏꯔꯗꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯊꯩ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯍꯥꯛ ꯂꯣꯏꯔꯕꯅꯤ ꯂꯩꯅꯥ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯍꯌꯦꯡꯒꯤ ꯖꯒꯣꯏ ꯂꯩꯕꯗꯨꯒꯤ ꯑꯧꯔꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯏ ꯇꯁꯦꯡꯅ ꯊꯥꯔꯣ ꯂꯩꯅꯥꯅ ꯁꯥꯔꯤꯕ ꯖꯒꯣꯏꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯒ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯌꯥꯝ ꯁꯥꯅꯤꯡꯂ ꯃꯥꯜꯂꯦ ꯃꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯥꯒꯤ ꯖꯒꯣꯏꯁꯦ ꯀꯅꯥꯅ ꯌꯦꯡꯅꯤꯡꯒꯅ ꯑꯩꯅ ꯇꯧꯕ ꯁꯥꯔꯤꯅꯣ ꯑꯥꯗ ꯆꯠꯂꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯁꯦ ꯅꯨꯔꯥ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯍꯩꯖꯤꯜꯂꯒꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯅꯤꯡꯒꯗꯤ ꯃꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯔꯥ ꯆꯐꯨꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯂꯩꯅꯥꯗ ꯍꯦꯛꯇ ꯖ꯭ꯋꯥꯏ ꯆꯥꯏꯁꯤꯜꯂꯤ ꯖꯒꯣꯏ ꯁꯥꯔꯝꯕ ꯂꯩꯅꯥ ꯃꯆꯦꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯖꯒꯣꯏ ꯁꯥꯔꯝꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯃꯆꯦꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯔꯥ ꯆꯐꯨꯗ ꯌꯥꯎꯕ ꯐꯠꯇꯕ ꯏꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯩꯖꯤꯜꯂꯕ ꯊꯥꯔꯣ ꯃꯥꯗꯤ ꯂꯩꯅꯥꯒꯤ ꯑꯣꯏꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯂꯩꯅꯥꯅ ꯃꯈꯥ ꯇꯥꯏ ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯕ ꯅꯨꯔꯥ ꯆꯐꯨꯗ ꯌꯥꯎꯕ ꯏꯁꯤꯡꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯩꯖꯤꯟꯕ ꯌꯥꯝ ꯍꯩꯖꯤꯜꯂꯕꯅꯤꯅ ꯅꯪ ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯅꯪ ꯇꯁꯦꯡꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯆꯦꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯣꯏ ꯏꯁ ꯅꯨꯔꯥ ꯆꯐꯨꯒꯤ ꯏꯁꯤꯡ ꯑꯃꯣꯠꯄꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯩꯖꯤꯟꯕꯒ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤꯅ ꯅꯁꯝꯁꯦ ꯁꯤꯠꯅ ꯐꯣꯏꯗꯠꯄ ꯇꯥꯕꯅꯤꯅ ꯊꯥꯔꯣꯁꯨ ꯍꯟꯕ ꯂꯩꯇꯅ ꯅꯪꯅ ꯍꯦꯛꯇ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯕ ꯍꯧꯔꯛꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯉꯁꯤꯗꯤ ꯈꯪꯉꯤ ꯀꯅꯥꯅ ꯉꯝꯕ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯅꯪꯅꯁꯨ ꯅꯪꯅꯗꯤ ꯑꯩ ꯉꯝꯍꯜꯂꯔꯣꯏꯕ ꯑꯩ ꯊꯥꯔꯣ ꯑꯩꯗꯤ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯈꯨꯠꯇꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯃꯁꯝ ꯐꯣꯏꯕ ꯍꯦꯛꯇ ꯍꯧꯏ ꯂꯩꯅꯥꯅ ꯑꯃꯨꯛ ꯍꯥꯏ ꯊꯥꯔꯣꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯊꯥꯔꯣꯒ ꯄꯨꯡꯆꯥꯏ ꯆꯥꯏꯍꯟꯒꯦ ꯃꯤ ꯑꯃꯇꯅ ꯎꯁꯤꯠꯇꯕ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦꯕ ꯐꯣꯏꯔꯛꯏꯅꯦ ꯀꯟꯅ ꯑꯌꯣ ꯏꯁ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯏ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯃꯈꯨꯠꯅ ꯐꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯍꯦꯛꯇ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯅ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯀꯥꯎꯁꯤꯟꯕ ꯍꯧꯏ ꯂꯩꯅꯥꯅ ꯃꯈꯣꯡꯒ ꯌꯧꯔꯛꯏꯅꯦ ꯃꯁꯦ ꯃꯈꯣꯡ ꯑꯁꯤꯁꯨ ꯊꯨꯗꯦꯛꯂꯒ ꯐꯅꯤ ꯃꯁꯤ ꯑꯩ ꯇꯧꯒꯦꯕ ꯃꯈꯣꯡꯁꯤꯗꯤ ꯍꯦꯛꯇ ꯀꯣꯠꯁꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯌꯦꯠꯇꯨꯅ ꯃꯆꯦꯒꯤ ꯃꯀ꯭ꯔꯥꯡꯗ ꯍꯦꯛꯇ ꯊꯥꯡꯖꯤꯜꯂꯒ ꯂꯩꯕꯗ ꯊꯥꯔꯣ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯩ ꯂꯩꯅꯥꯅ ꯀꯂꯛ ꯄꯦꯟꯅ ꯍꯥꯏꯖꯩ ꯍꯧꯒꯠꯂꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯍꯧ ꯈꯣꯕ ꯂꯩꯅꯥ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯝꯗꯧꯏ ꯅꯥꯕ꯭ꯔꯥ ꯑꯁꯨꯝꯅ ꯂꯥꯟꯖꯥꯎ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯃꯧ ꯑꯅꯤꯁꯤꯅ ꯑꯣꯏꯍꯜꯂꯤ ꯂꯩꯃꯍꯜꯁꯨ ꯊꯕꯛ ꯑꯃ ꯑꯌꯨꯛꯇꯨꯗ ꯆꯠꯂꯨꯕꯅꯤ ꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯁꯨꯃꯥꯡꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯃꯧ ꯑꯅꯤꯁꯤꯌꯥ ꯑꯃꯨꯛ ꯆꯤꯡꯅꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯐꯅꯣꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯌꯥꯗꯦꯅꯦ ꯑꯩꯗꯤꯕꯀꯣ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏ ꯍꯩ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯅꯈꯣꯏꯕꯨ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯗꯦ ꯍꯥꯏꯕ꯭ꯔꯅꯦꯍꯦ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯔꯣꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯌꯦꯡꯉꯣ ꯏꯃꯥ ꯇꯨ ꯃꯁꯤꯒꯤ ꯉꯥꯈꯥꯁꯤꯅ ꯑꯩꯕꯨ ꯐꯨꯔꯤꯕ ꯑꯩꯒꯤ ꯁꯝꯀꯥꯏꯁꯦ ꯃꯍꯥꯛꯅ ꯐꯣꯏꯔꯤꯕ ꯀꯞꯁꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯏ ꯏꯃꯥ ꯅꯆꯥꯒꯤ ꯁꯝꯀꯥꯏꯁꯦ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯦ ꯏꯃꯥꯅ ꯆꯦꯡꯍꯤ ꯂꯧꯗꯅ ꯅꯆꯥꯅ ꯂꯨꯖꯈꯤꯕ ꯁꯝꯁꯦ ꯍꯤꯡꯖꯥꯕꯤꯁꯤꯅ ꯂꯣꯏꯅ ꯐꯣꯏꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯗꯤ ꯅꯆꯦꯁꯤꯒꯤ ꯃꯁꯝꯕꯨ ꯐꯣꯏꯔꯤꯕ ꯅꯆꯦꯁꯦ ꯃꯁꯝ ꯀꯌꯥ ꯊꯣꯏꯅ ꯍꯧꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ
ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯥ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯍꯩꯅ ꯍꯧꯖꯤꯛꯇꯗ ꯏꯃꯥ ꯏꯃꯥ ꯀꯩꯅ ꯀꯧꯔꯒ ꯀꯞꯁꯤꯟꯅꯔꯗꯅ ꯅꯪꯅ ꯃꯁꯝ ꯑꯁꯤ ꯐꯣꯏꯔꯕꯅꯤꯅ ꯀꯞ ꯇꯥꯕꯅꯤꯅꯦ ꯐꯣꯏꯔꯤꯕꯅꯤ ꯐꯣꯏ ꯇꯥꯕ ꯁꯤꯛꯅꯅ ꯐꯣꯏꯔꯛꯄꯤꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯝꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯆꯦꯁꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄꯒꯤꯅꯣ ꯅꯪꯅ ꯅꯆꯦꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯕꯣ ꯂꯩꯅꯥꯁꯨ ꯃꯅꯦꯝꯗ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯏꯆꯦꯁꯤ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯅꯨꯔꯥ ꯆꯐꯨꯗ ꯌꯥꯎꯕ ꯏꯁꯤꯡ ꯐꯠꯇꯕꯗꯣ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯍꯩꯖꯤꯜꯂꯛꯏꯕ ꯍꯥ ꯍꯩꯖꯤꯜꯂꯛꯂꯤꯕꯅꯤ ꯏꯃꯥ ꯃꯁꯤ ꯃꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧ ꯑꯍꯜ ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ ꯅꯨꯔꯥ ꯆꯐꯨꯒꯤ ꯏꯁꯤꯡꯕꯨ ꯍꯩꯖꯤꯜꯂꯤꯕ ꯊꯥꯔꯣꯟ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯦꯝꯗ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯇꯨ ꯏꯃꯥꯁꯨ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣꯕ ꯃꯤꯅ ꯋꯥꯏ ꯇꯩꯔꯤꯕ ꯁꯨꯃꯥꯡꯁꯤꯗꯕꯨ ꯖꯒꯣꯏ ꯁꯥꯔꯤꯕꯅꯦꯌꯦ ꯑꯌꯨꯛ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯖꯒꯣꯏ ꯁꯥꯟꯅꯒꯦ ꯃꯄꯥ ꯍꯔꯥꯎꯔꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯅ ꯖꯒꯣꯏ ꯁꯥꯔꯤꯁꯤꯕꯣ ꯃꯁꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏ ꯀꯩ ꯋꯥꯉꯥꯡꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯁꯝꯗ ꯐꯣꯏꯈꯣ ꯍꯥꯏꯕ꯭ꯔꯥ ꯑꯃꯨꯛ ꯐꯣꯏꯖꯔꯛꯁꯅꯤ ꯂꯩꯃꯍꯜꯅ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯅꯁꯤꯒꯤ ꯋꯥꯏ ꯇꯩꯐꯝꯁꯤꯗ ꯖꯒꯣꯏ ꯁꯥꯔꯨꯔꯤꯕ ꯍꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ ꯃꯤ ꯈꯨꯎꯁꯤꯠꯇ ꯑꯃꯅꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥꯁꯨ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝꯗꯣ ꯍꯥꯏꯌꯨꯅꯦ ꯏꯁ ꯑꯩꯗꯤ ꯏꯁꯩ ꯁꯛꯂꯕꯅꯤꯗꯣ ꯀꯥꯏꯅ ꯅꯥꯄꯜꯒꯗꯤ ꯇꯧꯖꯕ ꯁꯥꯔꯤꯌꯦ ꯏꯃꯥ ꯏꯆꯦꯅ ꯈꯣꯟꯖꯦꯜ ꯐꯖꯩ ꯀꯥꯏꯅ ꯏꯁꯩ ꯁꯛꯆꯔꯤꯕꯁꯦ ꯍꯧꯗꯣꯡ ꯑꯅꯥꯕꯅ ꯈꯣꯡꯕꯕꯨ ꯃꯥꯟꯗ꯭ꯔꯣ ꯊꯥꯔꯣꯅ ꯍꯦ ꯉꯥꯛ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯧꯒꯅꯨꯀꯣ ꯌꯥꯝ ꯍꯧꯒꯅꯨ ꯅꯪ ꯍꯣ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯊꯥꯔꯣꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯃꯥꯅ ꯉꯥꯡꯂꯤ ꯋꯥꯁꯤ ꯇꯥꯔꯦꯗꯅ ꯃꯁꯤꯒꯥꯡꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯁꯦ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯟꯗꯦ ꯍꯣ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ ꯏꯃꯥ ꯃꯥꯅ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯅꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯁꯛꯇꯥꯁꯤꯒ ꯍꯦꯛꯇ ꯏꯁꯩ ꯍꯧꯅ ꯁꯛꯂꯛꯄꯤꯅꯤ ꯁꯣꯝꯗ ꯑꯩꯗꯤ ꯇꯨꯝꯕ ꯀꯥꯏꯔꯦꯗꯣ ꯌꯥꯝ ꯎꯁꯤꯠꯇꯕ ꯏꯁꯩꯗꯨ ꯁꯛꯂꯛꯀꯅꯣ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏꯕ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ ꯃꯇꯥꯡ ꯃꯇꯝ ꯈꯪꯗꯕꯤꯁꯤ ꯅꯪꯒꯤ ꯖꯒꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯍꯦꯜꯂꯦꯗꯅ ꯍꯣꯏ ꯕꯦꯝꯃ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯅꯪꯒꯤ ꯏꯁꯩꯗꯨꯗꯤꯅꯦ ꯁꯤ ꯑꯩꯁꯦ ꯈꯣꯡꯌꯥꯒꯤ ꯐꯨꯜꯁꯤꯐꯥꯎ ꯌꯧꯔꯣꯏ ꯍꯦꯔꯦ ꯏꯆꯦ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯉꯁꯤꯅꯦ ꯑꯩꯒꯤꯗꯤ ꯆꯞ ꯆꯥꯅ ꯎꯊꯣꯔꯛꯀꯅꯤꯀꯣ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯐꯝꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯌꯥꯔꯦ ꯑꯃꯁꯨ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯍꯩ ꯑꯃꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯍꯩ ꯌꯥꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯔꯣ ꯂꯩꯅꯥꯅ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯁꯦ ꯈꯔ ꯉꯥꯡꯉꯨꯀꯣ ꯉꯥꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯥꯔꯣꯅ ꯁꯠ ꯑꯃꯨꯛ ꯍꯥꯏ ꯍꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯠꯅꯕꯁꯦ ꯅꯪꯇꯅ ꯑꯗꯨꯝ ꯍꯧꯒꯅꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯍꯧꯖꯗꯦ ꯏꯆꯦꯅ ꯑꯗꯨꯝ ꯍꯧꯕ ꯂꯩꯃꯍꯜꯅ ꯂꯥꯎꯏ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦꯍꯦ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯊꯧ ꯇꯧꯅꯔꯨꯁꯨ ꯌꯥꯔꯦ ꯍꯩꯃꯧ ꯑꯇꯣꯝꯕꯤ ꯅꯪ ꯀꯩꯗꯧꯔꯤ ꯏꯃꯨꯡ ꯆꯪ ꯂꯩꯅꯥ ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯏ ꯐꯤ ꯐꯅꯦꯛꯁꯦ ꯑꯃꯨꯛ ꯅꯪꯅ ꯁꯨꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯈꯛ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯈꯣꯏꯗꯧꯁꯦ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯤꯗ ꯂꯩꯃꯍꯜ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯊꯔꯣꯁꯨ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯑꯩꯒꯤ ꯃꯧ ꯑꯅꯤꯁꯦ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯂꯣꯏꯅꯒꯅꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯗ ꯐꯥꯎꯔꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯃꯁꯤꯁꯨ ꯖꯒꯣꯏ ꯁꯥꯕꯗ ꯂꯝꯕꯥ ꯄꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯗꯣ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯉꯛꯆꯥꯎꯅ ꯉꯛꯆꯥꯎ ꯊꯦꯛꯅꯔꯤꯕ ꯃꯁꯤ ꯉꯥꯡꯅꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ ꯎꯅꯕꯒ ꯂꯥꯎꯔꯛꯀꯅꯤ ꯀꯔꯝꯅꯣ ꯍꯥꯏꯕꯅꯤ ꯑꯩꯕꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯂꯩꯃꯍꯜꯒꯤ ꯂꯥꯏꯕꯛꯁꯤꯗ ꯀꯔꯝꯅꯕꯨ ꯇꯝꯂꯝꯂꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯕꯨꯛꯆꯦꯜ ꯃꯈꯣꯏꯅ ꯀꯔꯝꯅ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯈꯥ ꯀꯥꯝꯕ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯕꯅꯤ ꯃꯅꯤꯡꯒꯤ ꯏꯔꯨꯖꯐꯝ ꯑꯗꯨꯗꯅꯤ ꯂꯩꯅꯥ ꯏꯔꯨꯅꯕ ꯁꯦꯝ ꯁꯥꯔꯤ ꯉꯁꯥꯏ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯕ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯍꯥꯟꯅ ꯁꯨꯔꯤ ꯊꯔꯣꯁꯨ ꯆꯥꯏꯊꯅꯕ ꯆꯪꯂꯛꯏ ꯂꯩꯅꯥ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏ ꯏ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯎꯗ꯭ꯔꯣ ꯇꯧꯔꯤꯁꯦ ꯅꯝꯗꯤ ꯂꯧꯇꯥꯡ ꯇꯥꯡꯕ꯭ꯔꯣ ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯔꯦꯟ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯨꯗꯧ ꯂꯩꯔꯕ ꯀꯗꯥꯏꯗꯅꯣ ꯁꯨꯔꯁꯨ ꯆꯠꯂꯣ ꯑꯩ ꯏꯔꯨꯖꯒꯦ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯩꯅꯣ ꯏꯆꯦꯒꯤꯁꯦ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯃꯤꯔꯣ ꯍꯩꯃꯥ ꯑꯩ ꯏꯔꯨꯖꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯅꯪꯒꯤꯗꯨꯗꯤ ꯀꯣꯜꯂꯁꯨ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯊꯦꯡꯂꯦ ꯏꯔꯨꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯟꯈꯤꯅꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯈꯤꯅꯤ ꯍꯣꯔꯦꯟ ꯊꯦꯡꯂꯒ ꯅꯪꯅ ꯃꯤꯋꯥ ꯇꯥꯒꯗꯧ ꯅꯠꯇꯦ ꯃꯗꯨ ꯅꯪꯅꯕ ꯉꯁꯥꯏ ꯇꯧꯖꯕ ꯀꯩꯗꯧꯒꯦ ꯅꯪ ꯑꯔꯦꯝꯕꯗ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯨ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯈꯠꯅꯕꯗꯤ ꯅꯪꯅ ꯍꯧꯕꯅꯤ ꯏꯁ ꯉꯝꯕꯤꯔꯦꯗ ꯈꯠꯅꯕ ꯑꯩꯅ ꯍꯧꯕꯅꯤ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯁꯤ ꯌꯥꯝ ꯉꯝꯃꯤ ꯍꯣ ꯉꯥꯡꯗꯨꯅ ꯂꯩꯔꯅꯣ ꯆꯠꯊꯣꯛꯑꯣ ꯌꯥꯔꯦ
ꯍꯣ ꯐꯤ ꯁꯨꯔꯤꯌꯦ ꯑꯩꯗꯤ ꯏꯆꯦꯅ ꯅꯨꯔꯥ ꯆꯐꯨꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯔꯕꯅꯤꯅ ꯁꯨꯗꯕ ꯌꯥꯗꯕ ꯀꯣꯟꯅ ꯁꯨꯒꯦꯔꯥ ꯑꯁ꯭ꯋꯥꯏꯗ ꯁꯨꯒꯦꯔꯥ ꯇꯧ ꯑꯩ ꯊꯦꯡꯉꯦ ꯃꯐꯝꯁꯤ ꯂꯩꯔꯝꯕꯗꯤ ꯑꯩꯅ ꯍꯥꯜꯂꯤ ꯑꯩꯗꯤ ꯁꯨꯈꯤꯅꯤ ꯅꯪ ꯍꯟꯗꯣꯛꯂꯔꯣꯏ ꯇꯁꯦꯡꯅ ꯍꯟꯗꯣꯛꯑꯔꯣꯏ ꯍꯟꯗꯣꯛꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯟꯗꯣꯛꯑꯔꯣꯏ ꯑꯣ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯨꯐꯝ ꯊꯣꯛꯄ ꯂꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯏꯔꯨ ꯍꯦꯛꯇ ꯂꯨꯕ ꯍꯧꯏ ꯐꯗꯤꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯃꯁꯥꯗ ꯅꯥꯜꯂꯤ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯅꯥꯒꯤ ꯃꯅꯪꯒꯟꯗ ꯆꯣꯡꯉꯤ ꯃꯁꯤꯗ ꯂꯩꯅꯥꯅ ꯀꯩꯅꯣꯗ ꯏꯆꯦꯒꯤꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯗ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨꯕꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯆꯣꯡꯉꯦ ꯌꯥꯝ ꯂꯩꯅꯤꯡꯗꯥꯏꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯗꯤ ꯈꯔ ꯆꯣꯡꯖ ꯇꯥꯕꯅꯤ ꯂꯩꯅꯥ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯝꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯃꯤ ꯂꯩꯔꯦ ꯈꯪꯉꯗꯤ ꯀꯗꯥꯏꯗꯣꯝ ꯆꯠꯂꯒ ꯂꯨꯔꯨꯁꯨ ꯌꯥꯗ꯭ꯔꯣ ꯍꯣ ꯁꯤꯁꯦ ꯏꯔꯨꯖꯐꯝ ꯃꯌꯥꯝꯒꯤ ꯏꯔꯨꯖꯐꯝ ꯃꯁꯤꯗ ꯏꯔꯨꯗꯅ ꯑꯩꯕꯨ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯐꯝꯂꯒ ꯂꯨꯔꯨꯁꯨ ꯍꯥꯏꯔꯤꯔꯣ ꯂꯨꯔꯨꯁꯨ ꯆꯠꯂꯣ ꯍꯦ ꯑꯉꯥꯡ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯁꯤꯕꯨ ꯑꯩꯔꯣ ꯏꯆꯦꯔꯣ ꯃꯁꯤ ꯇꯁꯦꯡꯅ ꯍꯧꯔꯦꯕ ꯍꯧꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕꯁꯤꯕꯨ ꯃꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯁꯤꯗꯣꯏꯅꯣ ꯃꯁꯝ ꯑꯁꯦ ꯁꯤꯠꯅ ꯑꯃꯨꯛꯇꯅꯦ ꯐꯣꯏꯈꯤꯒꯦꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯁꯝ ꯐꯣꯏ ꯑꯃꯗꯨꯁꯨ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ ꯃꯃꯥꯡꯗ ꯈꯠꯅꯈꯤꯕꯗꯨ ꯇꯣꯛꯇꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯁꯝ ꯐꯣꯏꯗꯠꯅꯗꯨꯅ ꯈꯠꯅꯔꯛꯂꯤ ꯇꯁꯦꯡꯅ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯋꯥꯏꯅꯔ ꯃꯥꯜꯂꯤ ꯑꯅꯤꯁꯦ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯍꯩꯃ ꯇꯁꯦꯡꯅ ꯐꯣꯏꯅꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯈꯣꯏꯁꯦ ꯑꯩꯗꯤꯕꯀꯣ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯂꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯍꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅꯤ ꯇꯧꯔꯤꯁꯦ ꯍꯩ ꯃꯧ ꯑꯍꯜ ꯃꯧ ꯑꯇꯣꯝꯕꯤ ꯅꯈꯣꯏꯕꯨ ꯅꯃꯥꯏꯗꯨ ꯀꯔꯤꯁꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯇꯣꯛꯅꯧꯅꯦ ꯅꯣꯏꯕꯨ ꯇꯣꯛꯎꯅꯦꯍꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯀꯟꯅ ꯈꯠꯅꯔꯤ ꯂꯩꯃꯍꯜꯅ ꯑꯃꯨꯛꯀ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯈꯨꯠꯇꯣ ꯅꯁꯝ ꯅꯅꯥꯀꯥꯏꯗꯣ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ ꯍꯩꯃ ꯐꯣꯏꯌꯦ ꯑꯗꯨꯝ ꯐꯣꯏꯅꯩꯌꯦ ꯍꯤꯡꯆꯥꯕꯤ ꯁꯥ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏ ꯑꯩꯅ ꯈꯥꯝꯃꯤꯁꯤ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯑꯩꯅ ꯈꯥꯝꯃꯤꯕꯁꯤ ꯌꯥꯗ꯭ꯔꯦ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯈꯠꯅꯅꯤꯡꯂꯦ ꯅꯣꯏ ꯌꯥꯝ ꯈꯠꯅꯅꯤꯡꯂꯦꯕ ꯂꯩꯃꯍꯜ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇ꯭ꯔꯗꯨꯅ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯤ ꯐꯔꯦ ꯅꯈꯣꯏꯅ ꯌꯥꯝ ꯈꯠꯅꯅꯤꯡꯂꯕꯅꯤꯅ ꯈꯠꯅꯔꯣ ꯅꯔꯨ ꯑꯗꯣ ꯀꯣꯛꯇ꯭ꯔꯤꯃꯈꯩ ꯅꯁꯝꯗꯨ ꯐꯣꯏꯅꯍꯧꯔꯣ ꯈꯠꯅꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ ꯈꯠꯅꯍꯧꯔꯕ ꯅꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯈꯠꯅꯅꯤꯡꯂꯕꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯈꯥꯝꯗꯧꯔꯤꯅꯣ ꯅꯈꯣꯏꯅ ꯊꯣꯛꯄ ꯈꯠꯅꯧ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯧ ꯎꯅꯕ ꯌꯥꯗꯕ ꯍꯦꯛꯇ ꯂꯥꯎꯅꯕ ꯐꯣꯏꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯒꯨꯝ ꯃꯧ ꯑꯃꯠꯇ ꯂꯩꯀꯥꯏꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦꯅꯦ ꯅꯈꯣꯏ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯃꯤꯃꯥꯡ ꯊꯣꯛꯂꯦ ꯏꯀꯥꯏ ꯍꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯉꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯅꯧ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯉꯧ ꯑꯉꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯐꯔꯔꯣꯏꯕ ꯑꯉꯝꯕ ꯌꯥꯎꯔꯗꯤ ꯐꯔꯦꯗꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯊꯗꯨꯅ ꯅꯨꯄꯥꯅꯁꯨ ꯋꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯃꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯕꯕꯨ ꯍꯪꯒꯥꯝ ꯊꯣꯡ ꯃꯍꯤ ꯂꯥꯡꯕꯗꯣ ꯃꯗꯨꯕꯨ ꯃꯉꯥꯏꯈ꯭ꯔꯦ ꯑꯩ ꯉꯥꯏꯒꯦ ꯄꯦꯟꯅ ꯈꯠꯅꯖꯔꯣ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯃꯅꯤꯡ ꯑꯗꯨꯗꯅ ꯊꯔꯣꯒ ꯂꯩꯅꯥꯒꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯦꯛꯇ ꯂꯦꯞꯇꯅ ꯈꯠꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯅꯥ ꯃꯥꯒꯤ ꯖꯒꯣꯏꯒꯤ ꯁꯩꯐꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯍꯥꯏꯖꯩ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯆꯠꯄ ꯌꯥꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯑꯃ ꯌꯥꯝ ꯀꯜꯂꯦꯕ ꯑꯩꯅ ꯉꯁꯤ ꯖꯒꯣꯏ ꯁꯩꯐꯝ ꯑꯃ ꯂꯩꯕꯁꯤꯗ ꯀꯜꯂꯛꯇꯨꯅ ꯃꯥꯒꯤꯁꯦ ꯇꯧꯔꯤꯕꯅꯤ ꯃꯇꯝꯁꯤ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗꯦꯕ ꯑꯩ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤ ꯃꯥꯒ ꯍꯦꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯁꯨꯛꯐꯥ ꯐꯔꯣꯏꯗꯧꯔꯤꯗ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗꯁꯨ ꯊꯨꯅ ꯆꯪꯉꯤ ꯂꯩꯔꯤꯕ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯒꯗꯕ ꯋꯥꯠꯂꯤ ꯀꯔꯤꯅꯣ ꯂꯣꯏꯒꯗꯕ ꯋꯥꯠꯂꯤꯕꯨ ꯀꯩꯅꯣ ꯑꯩꯁꯦ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ ꯆꯥꯛ ꯉꯜꯂꯣꯅ ꯑꯗꯨꯝ ꯐꯖꯅ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯦ ꯂꯥꯏ ꯅꯠꯇꯦ ꯌꯨꯝꯁꯤꯒꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯝꯕ ꯅꯠꯇꯦ ꯏꯆꯦꯒꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯩꯅꯣ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯏꯆꯦꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯣ ꯑꯩꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ꯭ꯔꯕ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯈꯤꯗꯦꯗꯅ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯕꯤꯒ ꯋꯥꯉꯥꯡꯅꯤ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯑꯌꯨꯛꯇ ꯊꯕꯛ ꯈꯔ ꯅꯪꯅ ꯇꯧꯕꯁꯤꯗ ꯃꯁꯤꯗ ꯑꯣꯏꯔꯦ ꯑꯁꯨꯝ ꯐꯥꯎꯊꯪꯅꯔꯤꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯃꯤꯔꯦꯝꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯔꯦꯝ ꯍꯦꯉꯥꯡ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯆꯪꯉꯛꯄ ꯌꯥꯝꯅ ꯃꯥꯜꯂꯤ ꯊꯣꯛꯈ꯭ꯔ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯍꯣꯏ ꯏꯆꯦ ꯑꯩꯁꯦ ꯊꯦꯡꯂꯕꯗꯣ ꯆꯥꯛ ꯈꯖꯤꯛ ꯆꯥꯔꯒ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯆꯥꯛꯁꯦ ꯏꯆꯦꯅ ꯂꯣꯏꯁꯤꯟꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯊꯣꯡꯂꯤꯗꯅ ꯊꯣꯡꯗꯕꯗꯤ ꯅꯠꯇꯦꯕ
kuimalle haiba kuini khanglabadi nangna kok ayuk na ta kwalaga chasi thobudi kaidaw is karino da ayukti isena thobba taramgani aisu thongi sini Laimahal su mamong nupi ani na sakhum da lawnarib du tarjuna sangsi lai aduga hai amuk haurabra na khoyani unaba yadaba hekta lawnaba sibu karino haibani thar na khoyani bu ngrang adom phasana khana khraba natro na samna na kai do bara bara tatba makai phoinaraga khana khraba dai adu phau pienjibra haibani na khoyani bu hai hai henmali na khoi tasengni henmali hariba sini ko masida lainana ima puk phataba gi wasidi ainate isieni pumnamak ase mahang na ulit magagdan mahang na kasikta mabuk ase param asum na oiribase sumay oiram henga kayo nangi wagang do is ay bu puk phate kain phaida ko nangdi puk phabi ni ko humane ay di puk phabi ni puk phabi yingning de puk phabi ni kain so haijaba sari hoi be ma nabuk tu da tin changi ne tin di nangon da ni changi ba mai ba ko raga ne layeng thuk ta ba yaroi do makoi ani gi wangang asida Laimahal na Nakoy ni bu kaidoge amuta tumi layu ba sisi nakong se singja yai re haibani asuk mamai kai khangda ba launa ba khatna ba se kayam pawgi nakoy ani bo isi na hawbani ma kari aina kadai da hawi nang na hawbu natara isi na hawba masi ngang se masi na se chugai ba soiroi ko hari noktum no saningi da mi sing se aseng ba ni sawi haiba se chumba sa Nasay makai pamdo lairambadu puk hawgatuna makut kudumbiduna tinduna nang nasamdam ko phoi ba soiroi ko Laimahal na nakoy ni yam khatna ningbra yamna khatna ning lawna ningbra ba ha yamna khatna ningbra haiba bu imung si thonglon silaga ne nakoy ni pena khatna ngani ko karang da sunumit subu ma khatna khrib penji ba haiba ne koy ani bo ikai ba su kri su khangda hai kairo lai kai pali ne makoy ne taraga kari no khalam do ise Kamna na koy ni na khatna ba pami basi kari kinu haibani Hoi ma ngasisi ai jagoi saifam ma lay kharanga na sakke ningba aduga tu hojik phawa pung ai yorba si phawa sak loidri ba sibu hongnabra haibani Mawahal nang su sak to kharanga na thongba kaidaw Hoi ma ai su ayuk nganta hogatuna yungi thabak pumnamak tawriba aibu lemna le thokko miga malurabra is aduga mana sidai sida magi thabak nate haiduna nongan maga maki siemdu laikhrabani masi gi nupi se yam phataba nupi phati sinangni aikhoidi isagi tawpham thokpa thabakti ne nangnaba loina tawjai wangta nangna jari Laimahal na yare to o lepo haibani nakhoni lawnabada ai ne awabam oirabani tumina leina Mawahal sak to loidrabasu khara khotlo yare mabu khara pijakro kaino ima na ngangi wangang du bukai Chak mundana ay kamay saw haino ima chumna wagang bi nangbo nangi thabak theng la haiba dai theng ba haibu theng la bani matam se ayaw khrabani theng le harabani na ne sak si khra kolaga sakwai na haiba kaidawi ho adugum sak tu dinia ima oi nik sahu hairam laga mamai du phet haidok tuna mahak chatki tharona mamada hingsa bi habdu mani ma asuk yamna thaksi ka sinai da ba yare nang su makha tarad sak to odo sinaba taw Asum na yum asi lairiba mamong nupi ani sigi lanjaw asida Laimahal haifam khangda kari tawgadabano haiba khangda leli mahak awaba ma oirabani asum na pungsu asum hausinki lairiba mau anisu ayuki thabak makhaina tharuna loina tawba aduga nungthildagi namidang phawbagi thabak pumnamakna lainana loina tawba haina khaidoknabani adubu ngasidi jagoi sabu sakhiba laina namidang wai adu phawba mayum danjilaktre Tharo manaw nupi na halaktrabada Kuka kam haurakle am hojik phaw halaktriba se ma phatabi nupi ni base tawgadaba thabak na kokthong am lei aduga mahakna hojik phaw halaktaba yenge ba gasidi ma is mathong maram khangdaba jagoi khra sana sasilaga phawrabani do aina leijaba ga sari Laimahal na mapandagi laurei hai Mawahal nang amukta mapanda thoglo Tharo su thoi hai kaidorage ma sumang manggol kai si isai ne he Nangbu wai ga kra sitok pa yadro kaino ima gi wadu onei ko nanaw nupi halaktriba natro ho halakchi jagoi sabi sa en bido hangzik phaw yum da halakchi hoine ma halaktrabani na wairam simadi nang na kra sisin ba yaidana numit ta ki bana halani he raima namaw to mi gi wa ga yam gang nu da ma gi wa ngang mana te ne sai silu haibani masidi mana tawga tabani
ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯊꯧ ꯂꯩꯇꯕ ꯁꯥꯗꯨꯅ ꯀꯔꯤꯒꯤ ꯇꯧꯗꯣꯔꯤꯕ? ꯍꯩꯃꯥ, ꯃꯥ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯈꯔ ꯇꯧꯁꯤꯟꯕ ꯌꯥꯏꯗꯅ. ꯇꯧꯔꯣꯏ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯣꯏ. ꯅꯠꯇꯦ ꯏꯃꯥ, ꯏꯃꯥꯒꯤ ꯃꯤꯠ ꯑꯗꯨꯅꯕꯨ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯅꯃꯧ ꯑꯇꯣꯝꯕꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯎꯈ꯭ꯔꯕꯒꯦ? ꯃꯥꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯠꯁꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯅ ꯂꯣꯏꯅ ꯂꯩꯕꯅꯤ. ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯕꯅꯤ. ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯖꯩ. ꯃꯥꯒꯤ ꯊꯕꯛꯇ ꯑꯩꯅ ꯇꯧꯕ ꯀꯥꯏꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯍꯦꯛ ꯑꯣꯏꯊꯣꯛꯂꯣꯏ. ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ, ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯈꯔ ꯌꯦꯡꯁꯤꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯊꯥꯔꯣ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯁꯥꯎꯅꯤꯡꯅ, ꯅꯠꯇꯦ ꯏꯃꯥ, ꯅꯃꯧ ꯑꯇꯣꯝꯕꯤꯅ ꯏꯃꯥꯅ ꯁꯦꯜꯕꯨ ꯀꯌꯥ ꯄꯤꯒꯦ? ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ. ꯍꯩ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯍꯥꯏ ꯇꯥꯕꯅꯤ, ꯍꯥꯏꯐꯝ ꯊꯣꯛꯏꯅ. ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝ ꯄꯔꯦꯡꯗꯤ ꯃꯥꯒꯤ ꯉꯥꯛꯇꯅꯤ. ꯃꯁꯤꯗ ꯑꯩꯅ ꯁꯤꯀꯤ ꯑꯃ ꯃꯇꯦꯡ ꯇꯧꯒꯗꯕ ꯅꯠꯇꯦ. ꯊꯥꯔꯣꯁꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ. ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯃꯛ, ꯌꯦꯡꯒꯗꯧꯔꯤꯕꯅꯦꯕ ꯑꯩꯅ. ꯍꯣꯏ ꯐꯔꯦ ꯌꯥꯔꯦ. ꯅꯪꯒꯤ ꯀꯥꯗꯅꯦ ꯆꯪꯖꯈ꯭ꯔꯣ. ꯏꯃꯥ ꯑꯣꯏꯅ ꯇꯧꯖꯔꯒꯦ. ꯀꯔꯤ? ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯏꯁ, ꯏꯃꯥꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯥꯏꯅ. ꯅꯨꯡꯉꯥꯏꯗꯀꯣ, ꯂꯨꯅ ꯇꯧꯏꯗꯀꯣ ꯃꯃꯧ ꯑꯇꯣꯝꯕꯤꯁꯦ. ꯑꯩꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯏꯪꯈ꯭ꯔꯕꯗꯨꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯗꯨꯗꯅ ꯁꯤꯀꯤ ꯃꯇꯦꯡ ꯇꯧꯗ꯭ꯔꯒ ꯃꯤꯒꯤꯗꯅ ꯇꯧꯗꯣꯏꯕ. ꯌꯥꯔꯣꯏ. ꯏꯃꯥꯅꯅꯦ ꯃꯥꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯦ. ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ? ꯊꯥꯔꯣ ꯑꯩꯒꯤꯗꯤ ꯈꯪꯍꯟꯒꯗꯕꯅꯤ. ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯁꯤꯁꯨ ꯑꯃꯅꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯗ, ꯑꯃꯅꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯗ, ꯈꯔ ꯍꯦꯛ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯂꯩꯃꯍꯜ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ. ꯊꯦꯡꯅ ꯍꯜꯂꯛꯂꯕꯅꯤꯅ ꯈꯔ ꯇꯧꯁꯤꯟꯕꯤꯕ ꯇꯥꯔꯦꯗꯅ. ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ? ꯌꯥꯝ ꯀꯥꯏ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯃꯥꯅ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ. ꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒꯅꯦ ꯂꯣꯏꯅ ꯇꯧꯖꯁꯅꯤ. ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀோ. ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜ. ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯖꯗ꯭ꯔꯤ. ꯃꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ. ꯃꯇꯝ ꯑꯁꯤꯗ ꯂꯩꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯩ ꯇꯧꯅ ꯌꯨꯝꯗ ꯆꯪꯂꯛꯏ. ꯉꯁꯤꯗꯤ ꯁꯤꯜꯕ ꯐꯅꯌꯥꯝ ꯇꯥꯏꯅꯦ. ꯀꯩꯅꯣ, ꯑꯌꯦꯡꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯩꯅꯣꯃꯤ? ꯑꯩꯒꯤ ꯅꯤꯈꯥꯏꯕꯤ ꯖꯒꯣꯏꯗꯨꯗ ꯂꯥꯎꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯨꯕꯨ ꯖꯒꯣꯏ ꯁꯥꯐꯝꯒ ꯍꯦꯛ ꯈꯪꯍꯟꯗꯦ ꯍꯥꯏꯕ. ꯖꯒꯣꯏ ꯁꯥꯐꯝꯗ ꯆꯪꯉꯛꯇꯨꯅ ꯁꯦꯜꯁꯤꯅ ꯊꯥꯔꯛꯈꯤꯕꯁꯤꯅ. ꯏꯉꯥꯒꯤ ꯅꯧꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯨꯡꯉꯥꯏꯍꯦ ꯉꯁꯤꯗꯤ, ꯁꯦꯜꯁꯨ ꯃꯌꯥꯝ ꯐꯪꯕ. ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ. ꯃꯪꯒꯣꯜ ꯑꯗꯨ ꯆꯥꯏꯔꯤꯕꯗꯨ ꯍꯦꯛ ꯎꯏ. ꯃꯪꯒꯣꯜꯀꯥꯁꯤꯗꯤ ꯏꯆꯥꯏꯅ. ꯀꯅꯥꯝꯇꯅ ꯋꯥꯏꯒ ꯁꯤꯠꯇ꯭ꯔꯕ꯭ꯔꯥ ꯃꯁꯤꯕꯣ? ꯏꯃꯨꯡꯗ ꯆꯪꯉꯤ. ꯃꯈꯣꯏ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯍꯣꯡꯉꯤ. ꯂꯩꯃꯍꯜꯅ ꯆꯪꯉꯛꯇꯨꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯅꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯌꯥꯗ ꯇꯧꯔꯤꯅꯤ. ꯍꯣꯏ, ꯍꯌꯦꯡꯈꯩꯗꯤ ꯊꯦꯡꯂꯅꯨ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯃꯩ ꯊꯥꯒꯠꯈ꯭ꯔꯕ꯭ꯔꯣ? ꯊꯥꯒꯠꯇ꯭ꯔꯤꯗ. ꯃꯁꯤꯗ ꯂꯩꯅꯥꯅ ꯁꯥꯎꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯁꯨ ꯑꯩꯒꯤ ꯊꯕꯛꯅꯦꯅ ꯈꯥꯛꯇꯨꯅ ꯊꯝꯂꯤꯔꯣ? ꯑꯩꯁꯦ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ, ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯈꯪꯂꯝꯒꯅꯤ. ꯅꯠꯇꯦ ꯏꯃꯥ, ꯏꯃꯥꯗꯤ ꯅꯃꯣꯏꯒꯤ ꯃꯇꯦꯡ ꯀꯩꯁꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯂꯩꯃꯍꯜ, ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯁꯨꯝꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ. ꯅꯆꯦꯅ ꯏꯃꯥꯕꯨꯅꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ. ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯕꯨ ꯈꯪꯗꯦ. ꯏꯃꯥꯗꯤ ꯏꯆꯦꯕꯨ ꯌꯥꯝꯅ ꯀꯤꯕ ꯑꯣꯏꯔꯦ. ꯌꯥꯝ ꯀꯤꯖꯔꯕ ꯏꯆꯦꯁꯦ. ꯌꯥꯝ ꯀꯤꯕ꯭ꯔꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ. ꯃꯥꯅꯤ, ꯃꯁꯤꯒꯤꯅꯤ. ꯑꯣ, ꯏꯆꯦꯅ ꯏꯃꯥꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯏꯗꯅ ꯊꯤꯡꯂꯝꯒꯅꯤꯕ. ꯀꯌꯥꯗ ꯃꯕꯨꯛ ꯑꯁꯦ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯕ. ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯤꯗꯤ. ꯋꯥꯏꯁꯨ ꯑꯃꯠꯇ ꯁꯤꯠꯍꯧꯗꯕ. ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯏꯃꯥ ꯅꯪꯕꯣ? ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯅꯦ ꯏꯃꯥꯗꯤ ꯍꯥ ꯑꯣꯏꯔꯤꯅꯦ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯏꯃꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ. ꯅꯃꯧꯁꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤ, ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯗꯤ ꯋꯥꯏꯇꯪ ꯑꯣꯏꯔꯕꯁꯨ ꯁꯤꯠꯂꯝꯃꯨꯗꯅ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯌꯥꯔꯦ, ꯁꯤꯠꯂꯨꯔꯅꯨ. ꯅꯆꯦꯅꯅꯦ ꯃꯔꯥꯏ ꯍꯌꯦꯡ ꯑꯌꯨꯛ ꯁꯤꯠꯆꯔꯁꯅꯤ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯐꯔꯣꯏꯗꯧꯔꯤꯗ. ꯏꯃꯥꯗꯒ ꯃꯍꯥꯛꯅ ꯙꯞꯀ ꯇꯧꯔꯗꯅ. ꯊꯥꯔꯣꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯅꯣ, ꯑꯩꯒꯤ ꯃꯇꯥꯡꯗꯒ ꯋꯥ ꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯆꯦꯅ ꯏꯃꯥꯗ ꯀꯩꯀꯩ ꯍꯥꯏꯒꯦ? ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯅ. ꯀꯔꯤꯒꯤ ꯀꯩꯁꯨ ꯍꯥꯏꯗꯕ? ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯗꯤ. ꯑꯗꯨꯕꯨꯗꯤ ꯍꯥꯏꯅ, ꯑꯗꯨ ꯍꯥꯏꯕꯨ ꯀꯩꯗꯧꯒꯦ? ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯎꯁꯤꯠꯇꯣꯏꯕ? ꯃꯁꯝ ꯑꯁꯤ ꯐꯣꯏꯅꯤꯀꯣ. ꯐꯣꯏꯔꯣꯅꯦ ꯁꯦ ꯐꯣꯏꯔꯣ. ꯃꯁꯤ ꯌꯥꯝ ꯄꯦꯠꯂꯣꯏꯗꯧꯔꯤꯗ. ꯑꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯃꯁꯝ ꯐꯣꯏ. ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯝ ꯑꯃꯨꯛ ꯀꯟꯅ ꯐꯣꯏꯅꯔꯛꯏ. ꯂꯩꯃꯍꯜꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ. ꯃꯥꯅ ꯂꯥꯎꯕ ꯑꯃꯠꯇ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯇꯥꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ. ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯏ. ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯤ. ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯖꯩ, ꯈꯠꯅꯔꯣ, ꯄꯦꯠꯈꯩ ꯈꯠꯅꯔꯣ. ꯍꯥꯠꯈꯤꯒ ꯍꯥꯠꯇꯣꯛꯅꯔꯣ. ꯏꯃꯥꯅꯅꯦ ꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯕꯤꯔꯕꯅꯤ. ꯀꯥꯟꯅꯗꯦ.
ꯆꯥꯔꯥ ꯍꯦꯜꯂꯕꯁꯨ ꯑꯩ ꯉꯁꯤꯗꯤ ꯃꯄꯥꯟ ꯑꯁꯤꯗꯅꯦ ꯌꯥꯔꯦꯛꯇꯨꯅ ꯈꯥꯡꯂꯒꯦ ꯌꯥꯝ ꯈꯠꯅꯅꯤꯡꯂꯕꯗꯤ ꯄꯦꯟꯈꯩ ꯈꯠꯅꯖꯔꯣ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯄꯦꯟꯈꯩ ꯈꯠꯅꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯔꯦꯛꯇꯨꯅ ꯂꯦꯟꯈꯤꯔꯝꯃꯤ